NRC pass toba amadi FMR chadahalaga Manipur irang loigidaba nate chahi tara muksida ising ichawgum hangalakliba bottom masing ningthina thidoktana Legislative Assembly ki mikhal pangthokpi yaroi haina Coordination Committee for Crisis Resolution Manipur ki maikaidagi phongdorakle wafam asi BT Road laiba Irawat Bhavan da pangthokhiba Paumi Singh unaba amada committee asi convener O Sumati Balana phongdokhibane Mahagna Hai Chief Minister N Birena Lamdam Asida Tangdu Leitaba Fibam da Hanjile Hairabaso Manipur ki Chingkhong Chingya da Leiriba Tampaki Lam Singda Huzik Fowa Chingdagi Nomai Amade Bom Thadarakpa Leptre Charang Naringai Kamdauna Free and Fair Election Pangthok Kadoribano Irang Asigi Chaitheng Nangliba Mioi Singnaso Mikhal Pangthokpa Pamde Mikhal gi Mahut Athubada Tangdu Leitaba Purakpa Pamnare Thoklibi irang asida foreign aggressions yawi haina lauri madupunamak nathairaga India laingak na thatara faraba irang asibu yengduna tumina leire Mikhal pangthokna bagidamak Chief Minister na Election Commission of India da aranba amade semjin sajinba report pibigano Mapaldagi changsilakpa mitop sing kuki namna taba mafam singda khundaduna leire Chief Minister masama kuki na namna taba chingi mafam amatada Changbangam Lairibane, Adobo, Pikraba Tampaki Lam Asida Makhau Pong Laure, Irang Asinamaram Oiraga, Mioy Chani Yankaigi, Asibahak Chang Fangda Lairibane, Asiguma Pibum Asta Legislative Assembly Mikhal Pangthokane Haina, Lang Liba Asit, Tasing Laibak Tibane, Hiramasi Matanga Committee Asina, Manipur Mai Hone Chak Liba Asi Yenglaga, Mikhal Asi Yaitok Piu Haidana, ECI Chief Election Commissioner da Chirol Amasu Tajinkre Haide. Mahagna Hai Manipur da Khundariba missing asidagi Kanglon Kaina Chada Yankai Matoi Dasmik Taret Hena Bottom Masing Hangade Haina Chief Minister na Phongdokhibal Leikre Hiramasibu Athuba Matamda Thidoklaba Matung Achum Bamawongi Mikhal Pangthokpio Indian Constitution na piriba Mioibage Hak Khongau Nadura Nampu Sabuda Mikhal Pangthoknaba Hodabiganu Haina Mahagna Makhata Ke Solution direct solution amata logi wasi leite aduga pari sanare habaduna di oibe abunate nongwe kaptharapa bom kaptharapagi thabak lepte aduna masina maram oirakanda hauji bharat ki oina 19 suba lok sabha election pangthoklagani haidana laukthorokpa sida aikoi manipur gi oina di pangthok piranu haiba wafam sini ngasi aikoi gi hairiba aikoi gi kaino sina committee asina ECI da aikoi che thajagre online ji kuthangda koi hauji people gi signature sing campaign chathajari haukiba January adwai dagi hauna aikoi soidana maki April May saida di Lok Sabha gi election tawrakani adubu Manipur gi situation se lairiba lan na si loidana di hairiba lairiba irang se loisandana di election pangthokpa yaroi